Mr. Mi Ingtabirusing Munongwaiting Kundesuna Taram Oxeri Maraki Pao Miam the Pizere. Manipur Tok Liba Lana Sida Haujik Ladiba MLA Minister Singna Makogi Jab Jaba Pirip Ama Pungkun Marigi Manunda Lauduna Miamda Kangan Gadabani Hadna Koko Mina Tangshila Kongzang Ngasi Katana Numit Humni Park Labusu Makatana Makogi Pirip Hongdan Ngasi Sangsil Kongzang Zatari Kongjang aduga mailenena Coordinating Committee on Manipur Integrity Kokomigi Coordinator Somrendo Thoksomna Fongdorakpada Manipur Thok Libalana Siga mailenena MLA Minister Singna Makogi Japjaba Philip Ama Lauduna Miamda Khangadabani Hadna Changshiliba Kongjang asi Ngasiga Thana Numit Humni Mapung Farakde Domoinama Ngarang Athengbada Chief Minister Office Tagi Thadorakpa Pawamana Ngasi Nungtil Pung Taruk Fawbagi Manungda MLA Minister Singi Oiba Philip Ama Longnaba Honaragi Haina Tharakpa Chebao Adugi Matung Inna Kongjang adu handokle Lonena Manipur Thokliba Lana Sida Central Government Amadi Manipur Lengakna Thawa Statna Leki Batanatuna Michamiam Paduna Halib Pamaduda Ahenba Action Lokotpagi Mahutta Irang Asibo Ngak Thoknaba Leriba Pamda Upspa Thamjilaktuna Gihan Khangan Bagi Thabak Tharakpa Simak Yam Laibak Thibani Thawongasina takle madudi India government Manipur da proxy war chathare haiba thawongasina makhatana dumak chathaduna leirabadi India government amadi Manipur lengak ta hena awaba tagani haibasi lengak pasingna khangadabani lonena tongan ba section kaya da ki lakpa khoishaw narba miyamna ihau kaya ama tawrakna thokhaningda ba thawdok kaya thoraktuna lamda masi tangdu leita da phibam mamada lakani haina so phongdokhi Jangan deh meyan, mereka itu sang kanda pulau asyik untuk hanya sih, hai benar mana nungguin kapro ngangan sih, amana pergi tahu ba masih kontrak pemni, amana kaisam bisa nana, mungkin bisa nasi yang tina soalnya hai amana lagi deh. Anu asyik ba miyangi hadis sentimen kandra, lepas kita makta kandaba miyang mapun kita kandaba, aku ini tahu ba tabak si Angang sih, nak horiba, ihau sih karigino, hai betul dah. Markuki militan singna Juribamgi Jakura Dordage Pikliba Angang Home Yauna Nupi Home Pajinuna Tamlaba Matung Mihatina Hatkiba Madi Ngarang Mahire Ama Nongmai Maruna Pan Badagi Lekidaba Mabuna Aso Pandang Kiba Taudo Adubo Yaning the Fondo Odunangasi Manipur University Students Union Mushu Amadi Juribam Students Forum Na Senduna University Asigi Get Mamangda sit-in protest atakri sit-in protest aduga mailenena Mushugi President Nongthombam Suras Nahai Juribamgi Laibak Tiba Thaudu amada Pikliba Angang ahum yauna nupi ahumbu kuki narco terrorist na fadinduna thamlab matung miyobagi minungsi yaudna tamthina hatoklaga barak turinda thadarak pasimak akanba mongda kandem tawi Manipur da thokliba lan asi chahi ani phajilaklaba phawba Manipur government amadi India government amadi Manipur lengakna tumina leishiliba si pende lonena thokliba lana sigi waroshin ama puraknaba central government amadi Manipur lengakna honadrabadi makhal makha kya gi khongjang changsinaba sem saba lori haina su phongdoki hatpagi adugumba yamna nuwaitaba koigi pauta basi tasinama nuwaisate haji leiba imu manunggi su nuwai mugi awana da koina saru yazari lonena masigi matik saba koigi militants da masigi matik saba koigi ainge basarak pibi gadabni haina koi government of India amadi central amadi government of Manipur siga koi thumsari makhatar pa khongjang kya amaso koina karigumba koina hai ba pandamasi tabi akta targadi koina sansan gini hai bagi thajaba ngasigi press briefing asida thumsari Nakalamuramda protest aduda sarugyakiba Juribam Students Front ge President Chunglembana Fongdorakpada Juribamdagi Kuki militants na fajin kiba miyoi taruk tik takaidana thadok piraknaba Juribam Students Forum na tha sigi taramarida yamna peaceful oiba protest ama Manipur University ge gate mamang chathaduna laki adumoinama numit adumak ta fajin kiba miyoi sing lekidabagi pau mathang lakiba adubo yaningdaba madi penda fongdokpa oina mushuga punduna ngasigi protest asi chathabani lonena aigi imung manungda mishimina yaruklaba fawba aikoi mahairoi amani haiduna mahaitambagi mathau tade haina su phongduki immediate action lokot piu amadi am serious issue no be rakanda si akhoi Manipur gi tadu leita dana laiba akhoi gi pusi asi akhoi gi
ꯂꯝꯗꯝ ꯑꯁꯤ ꯏꯪꯅ ꯆꯤꯛꯄ ꯃꯅꯤꯄꯨꯔ ꯍꯥꯟꯅꯒꯨꯝ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ MLA ꯑꯣꯏꯕꯗꯒꯤ ꯐꯝ ꯊꯥꯗꯣꯛꯄ ꯊꯥꯗꯣꯛꯇꯕ ꯍꯥꯏꯕꯁꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯅ ꯀꯨꯝꯕꯤ ꯑꯁꯤꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯍꯦꯟꯖꯜꯂꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯆꯟꯕ ꯈꯨꯜꯁꯤꯡꯗ ꯃꯤꯁꯤꯃꯤꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈ꯭ꯔꯕ ꯃꯇꯨꯡ ꯅꯧꯅ ꯑꯃꯨꯛ ꯁꯥꯏꯇꯣꯟ ꯖꯤꯄꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯊ ꯂꯝꯕꯤꯗ ꯂꯧ ꯁꯨꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗ ꯊꯥ 9ꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯔꯦꯞ ꯇꯧꯗꯨꯅ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛꯇ ꯄꯦꯟꯗ꯭ꯔꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯅ ꯅꯩꯅꯅꯕ ꯁꯥꯏꯇꯣꯟ ꯀꯩꯊꯦꯜꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞꯇꯤ ꯃꯍꯥꯛ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯕꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯒꯅꯤ꯫ AC ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯐꯝ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯒꯗꯤ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯊꯤꯜꯗ ꯊꯕꯛ ꯇꯧꯔꯣꯏ꯫ ꯃꯃꯥꯡꯗꯒꯤꯁꯨ AC ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯊꯣꯛꯇꯕ ꯃꯑꯣꯡꯗ ꯃꯤꯐꯠꯇ ꯍꯨꯔꯥꯟꯕ ꯁꯥ ꯍꯥꯏꯕ ꯌꯥꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯐꯥꯔꯒ ꯍꯥꯠꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯒꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯔꯥꯟꯕ ꯇꯧꯕ ꯑꯃꯠꯇ ꯂꯩꯕꯥꯛꯁꯤꯒꯤ ꯑꯥꯏꯟꯅ ꯂꯦꯝꯅ ꯊꯥꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯃꯤꯐꯝꯗꯨꯗ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯖꯤꯂꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 5 ꯇꯣꯔꯕꯨꯡ ꯁꯥꯏꯇꯣꯟ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯋꯥꯡꯉꯨ ꯕꯣꯔꯥꯌꯥꯡꯕꯤ ꯒꯤ ꯄ꯭ꯔꯙꯥꯟꯁꯤꯡ ꯖꯤꯂꯥ ꯄꯔꯤꯁꯠ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯔꯁꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯗ ꯊꯥ 19 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯌꯦꯡꯂꯨꯔꯒ ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ MLA ꯐꯝ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯅ MLAꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯇꯧꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ MLA ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕ ꯑꯃꯗꯤ ꯄꯣꯔꯝ ꯌꯥꯠꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯋꯥ ꯑꯅꯥꯀꯌా ꯃꯥꯌꯣꯛꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯍꯟꯕ ꯑꯃꯗꯤ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡ ꯑꯣꯏꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯁꯨꯡ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯊꯧ ꯄꯨꯔꯤꯕ ꯃꯦꯝꯕꯔ 60ꯅ MLAꯗꯒꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕ ꯋꯥꯔꯦꯞ ꯋꯥꯐꯝ ꯂꯧꯃꯤꯟꯅꯕ ꯋꯥꯔꯦꯞ 3ꯁꯨ ꯂꯧꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40 ꯑꯗꯨꯋꯥꯏꯗ PWDꯒꯤ ꯒꯦꯁ ꯍꯥꯎꯁꯇꯒꯤ ꯅꯦꯛꯇꯔꯅ ꯀꯥꯞꯊꯣꯔꯛꯄꯗ ꯖꯤꯔꯤꯕꯥꯝ ꯕꯤꯗ꯭ꯌꯥꯅꯒꯔꯗꯒꯤ ꯀꯩꯁꯥꯝ ꯕꯦꯟꯆꯟ ꯆꯍꯤ 30 ꯑꯄꯣꯛꯄ K ꯕꯤꯖꯦꯟ ꯁꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯛꯁꯦꯞ ꯈ꯭ꯋꯥꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯤ ꯑꯗꯨꯒ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯊꯧꯕ ꯁꯤꯡ ꯆꯍꯤ 19 ꯑꯄꯣꯛꯄ KH ꯇꯣꯝꯕ ꯁꯤꯡ ꯂꯩꯐꯝꯅ ꯀꯃꯔꯪꯒꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯃꯗꯤ ꯁꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯔꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄ ꯕꯦꯟꯆꯟ ꯖꯤꯔꯤꯕꯥꯝꯗꯒꯤ ꯁꯤꯜꯆꯔ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯔꯤꯌꯁ ꯑꯣꯏꯕꯗꯒꯤ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯏꯔꯥꯕꯣꯠ ꯃꯈꯣꯡꯗ ꯃꯤꯌꯥꯝꯒ ꯅꯦꯛꯇꯔꯒ ꯈꯔ ꯃꯨꯛꯅꯈꯤꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ PWD ꯒꯦꯁ ꯍꯥꯎꯁꯇ ꯃꯤꯌꯥꯝꯅ ꯆꯪꯕꯗ ꯅꯦꯛꯇꯔꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗꯒꯤ ꯑꯁꯣꯛꯄ ꯑꯃꯗꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯒꯦꯁ ꯍꯥꯎꯁ ꯀꯣꯏꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯁꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕꯤ N ꯅꯤꯕꯥꯔꯥꯅꯤ ꯗꯦꯕꯤꯅ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯅꯦꯛꯇꯔ ꯂꯩꯉꯥꯛꯅ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧ ꯍꯥꯏꯕ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯎꯍꯧꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯦꯕꯁꯤꯁ ꯑꯦꯂꯥꯏꯁ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯐ ꯖꯤꯔꯤꯕꯥꯝꯒꯤ ꯌꯨꯠꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯒꯤ SP ꯎꯅꯖꯒꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅꯗꯨꯅ ꯏꯔꯥꯕꯣꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯥꯛꯇ ꯃꯤꯌꯥꯝ ꯂꯩꯔꯤꯉꯩ ꯅꯦꯛꯇꯔ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯐꯝꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯔꯝ ꯆꯥꯗꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯁꯨ ꯀꯥꯞꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯨ ꯐꯅ ꯉꯥꯎꯕ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗ ꯅꯦꯛꯇꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈꯤ꯫ ꯅꯦꯛꯇꯔꯅ ꯏꯃꯥꯁꯤꯡꯒꯤ ꯃꯈꯧꯔꯤ ꯄꯥꯏꯕ ꯐꯥꯎꯕ ꯇꯧꯔꯛꯈꯤ꯫ ꯃꯇꯨꯡ ꯃꯍꯥꯛ PWD ꯒꯦꯁ ꯍꯥꯎꯁꯇ
ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯨꯕꯗ ꯅꯦꯛꯇꯔꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯈꯨꯗꯛꯇ ꯑꯊꯧꯕ ꯁꯤꯈꯤ ꯑꯗꯨꯒ ꯕꯦꯟꯁꯟꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯨꯀꯤ ꯃꯥꯔꯁꯁꯤꯡꯅ ꯖꯥꯀꯨꯔꯥꯗꯣꯔ ꯀꯥꯔꯣꯡꯗꯒꯤ ꯐꯥꯈꯤꯕ ꯅꯨꯄꯤ ꯑꯉꯥꯡ 6ꯀꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ 5 ꯖꯤꯔꯤ ꯇꯨꯔꯦꯜ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯕꯥꯔꯥꯛ ꯇꯨꯔꯦꯜꯗ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯉꯁꯤꯁꯨ ꯕꯥꯔꯥꯛ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯃ ꯂꯛꯈꯤꯄꯨꯔ ꯀꯁꯥꯔ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯕꯣꯟ ꯄꯥꯔꯠ 4ꯒꯤ ꯕꯥꯔꯥꯛ ꯇꯨꯔꯦꯜꯒꯤ ꯅꯨꯡꯒꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯂꯛꯈꯤꯄꯨꯔ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ, ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯁꯤ ꯅꯍꯥꯜ ꯀꯨꯀꯤ ꯃꯥꯔꯁꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯂꯤꯕ ꯃꯤꯑꯣꯏ 5ꯅꯤ꯫ ꯃꯁꯥ ꯐꯪꯗ꯭ꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯍꯩꯇꯣꯝꯕꯤ ꯗꯦꯕꯤ ꯆꯍꯤ 15, ꯃꯄꯨꯔꯣꯏꯕ ꯑꯦꯜ ꯍꯦꯔꯣꯖꯤꯠ ꯁꯤꯡꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯁꯤ ꯍꯩꯇꯣꯝꯕꯤꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯉꯥꯡꯅꯔꯤ꯫ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫